ngasi phong ki ba tuan tuan ba se phong sing digi marui ba pau sing khonga charaga mayam da share tau jagi ahan bada school tamli ba mairoi sing drug ta laisu bagi sang wang khalakli manipur school tamli ba sahi nauri ba mairoi sing drug ta laisu bagi sang wang khalakli tuan tuan ba drug addiction center sing da sahi nauri ba mairoi kya laidi drug sijina ba miyoi singi sahi asi sangsat oine sahi taraga manga dagi yankhai phau bagi manung da leiba miyoi sing ayam ba oidi haukiba matam kharagi mamangdadi drug the addiction center sing da lakiba miyoi sing asi sai kunthra gi mathakta leiba miyoi sing oiramani aduba haujikti sai tara manga dagi hauraga sai kunga manga phawgi manungda leiba miyoi kya lakle masina taklibadi manipur sai nauriba angang kya drug sijinare haibani drug ta laisu badagi koknaba mama mapa sing the addiction center sing da thamlagliba angang sing asidi ice bag amagumani layeng dana amadi lochinduna sei nauriba angang kya drakta laichuramgani haibigi akiba lairi Ministry of Social Justice and Empowerment sponsor toba Imphal amadi akoibada lairiba rehabilitation center singda yengsinbada sei nauriba miyoi kya lairamba thingnare tira sapam lairakta leiba awakening home da miyoi mapal lairamki miyoi singadu tuan tuan ba mayai ka ba chinjak singda laichuruba miyoi sahi kunga mapandagi nifugo teret phawbagi manungda laiba miyoi sing oiramki aduga sangangai usekonda laiba new life rehabilitation center dadi sei tara manga dagi sei nifu phawbagi manungda laiba miyoi taraga manga lairamki madugi manungda sahi kun sudriba miyoi kya yaromki langthabal kunjada laiba pari yaipa loisangda sei kundagi makha oiba miyoi kya lairamki miyoi mapal lairambagi manungda tangkhai ama romdi sei nauriba miyoi singni langthabal kunja divine light miyoi taraga manga leramki miyoi singadu sei kundagi nipugumari fawbagi manungda leiba miyoi singni hairiba rehabilitation center asi sei kuntragi makada leiba miyoi singa masing hena leramki sei mari mangagi mamangdadi rehabilitation center da leiba mi makhalga haujik leiriba siga khenaba kaya lei sei khara asida sei nauriba miyoi kya mama mapa singna center da puraktuna drug tagi lapthok hanana ba hotnaba thengnai mamangdadi yu ganja sp tablet na singba sijinaba asi sahi kunthra gi mathakta leiba miyoi sing ayamba oirami loinana center da laikhibasu thengnai adumaina ma haujikti laikai amadi khungang kya da inkhalakliba naha singna drug sijinaba gi sang hengalakle haibasi center lakliba miyoi sing asina taksarabani class 8 gi graduate phawbada mahi masing tamliba naha rol sing asina drug ki ipakta lupsilakliba si munna thidoktuna kalhauba hotnaba mathautai ngasidagi sei kharagi mamangdadi laikai club amadi meira paibi singna laikai khudingi nisayonba saba thingbi thabakana satharami club singaduna naharul singbu khomjinduna afaba maikai romda lamjingbi thabak kya tawnarami adubunga sidi asiguma thausilasi sathaba hantharakle haiba lobiyai hiramasigi matangda Democratic Student Alliance of Manipur Desamgi General Secretary lamyanba mitai na pausi isita fongdoraki bida nongmai bom top ki hena sathiba khunai sibu tumna manghan bayaba drug haiba nisha sina aikhoi gi khunai sida miyoi kya gi punsi mangan khre sai kharasigi manungda mahairoi kya drug amadi atopa makal gi nisada laisurakpadagi mamitari horak libanaha amadi miyamna drug amadi atopa makal gi nisada laisuduna khunai si mayai sai thaduna laikhraba matungda laingakna sakti pai haiduna miyam yauduna laingak payaroi mayai kaba drug sing thengnanaba puksel singna thabak tawsi haina su phongdoraki haina pawsna makatari maka satrak poina topa paw manamu nan manipuri ama kaniga kona na fare ngarang numidang pung tare rom tabada narcotic and affairs of border napki kangbu amana nan manipuri ama kani kilogram kuntraga kona na mantir pukhi gi fare kaniga kona na faraba miyu edugi mamingna Laksanjit Kumar sei taraga mapan apokpa ram sakal rai kawi bihar gi mufazapur dagini kani edu mayom kuntra da yomlaga tatatra gari amada hablakpani gari du fazile ma ki matakta kes mal khatuna makhatana thijilli haina su phungdorakli atopa pawa manamo memorandum da sakot thorang paikhatpa yohan biu haina Union Home Minister Amit Shah na phongdorlamlei Union Home Minister Amit Shah ngasi numijungba matungda Imphal da thunglabaga loinana Manipur da paikhatba tungan tungan ba project taret urek yum tambaga loinana project ani sangaduna miyamna khushna khre Union Home Minister gi Khongchata Donor gi Minister of State Dr. Jitendra Su loinaraki tuan tuan ba organization singna Union Home Minister da pisin kiba memorandum da Manipur gi sakho thorang gi oiba amata yaudabada Amit Shah na
ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯄꯥꯎ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯤꯌꯥꯝꯗꯁꯨ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯁꯤ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯁꯤꯌꯔ ꯇꯧꯖꯔꯝꯃꯒꯦ ꯕꯦꯡꯒꯜꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯀꯦꯝꯕꯜꯒꯤꯗꯃꯛ PM ꯃꯣꯗꯤ ꯑꯃꯤꯠ ꯁꯥꯍ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯑꯃꯤꯠ ꯃꯤꯇ꯭ꯔꯥ इंडस्ट्रियल ग्रोथ की पैरामीटर कयामरुम वेस्ट बेंगल नेशनल रेट की यामन हेना फई हाइदुन स्टेट फाइनेंस मिनिस्टर अमित मित्र नंगसी फोंदोखरे अमसुम स्टेट असिगी मयोक्ता लाना पाउ संदोकपगी कैंपेन अमा सथबगीदमक मियामदा प्राइम मिनिस्टर नरेंद्र मोदी अमसुम यूनियन होम मिनिस्टर अमित शाहना लाल हाइजगदबनी हाइख्रेनसु पाउ मन फोंदोरकली लोइसिलकपोइना तोप पाउ अमना मो लक्ष्यननब होनरबसु यूके कोविड-19 वायरस स्ट्रेन अदुना मलेमगी मफम पुंबुद मखाताना संदुरकली इंग्लैंड अहानबो ओइना डिटेक्ट तौखिबा यामन हेना लौनगनबा कोविड-19 वायरस की अनबु स्ट्रेन अदु सतोक चसिंदा पाक्सना ग्लोबल की ओइना अथिंगबा थमदुना होनरबसु यूरोप की लेबा कया मरुमदा लोइनना कनाडा जापान ऑस्ट्रेलिया मसुम लेबानंदा संदोरखरे लेबाकसिंग अमसुम कम्युनिटी खरना वैक्सीनेशन प्रोग्राम सिंग हौरगदबना आशा क्या तौनरिबा अदुगी यामना ओना तैनना कोविड-19 थोनबा यामना थुना संदोकनबा वायरस अदुगी मवोंग अमगी अकीबना अमुक लखतखरे ब्रिटिश वेरिएंट असि हौजिकी कोविड-19 वायरस वैक्सीन सिंगदा रेजिस्टेंस ओइगनी नत्रगे हेना मिसिमिना थोनगनी हाइना साइंटिस्ट सिंगदी खंदे मखल असि फ्रांस डेनमार्क स्पेन दी नेदरलैंड्स जर्मनी अमसुम इटाली दसु डिटेक्ट तौखरे नॉर्थ अमेरिका दा कोविड-19 वायरस वेरिएंट अदु अहानबा डिटेक्शन तौबो ओइना कनाडा दा ओंटारियो की चीफ मेडिकल ऑफिसर अदुना अनाबा अनि मखोइना थेंगनरे हाइना ngarang लाउथोखरे यूनाइटेड स्टेट्स ना हौजिक फावबदा अनौबा कोविड-19 वायरस मखल असि नाबगी पाव अमा फावबगी रिपोर्ट लेथ्री मसी कोविड-19 वायरस नाबा मसुम सीबदा मलेमगी मनुंगदा अमेरिकन सिंगना ख्वाइदगी मकोकता लैरबसु लेबा असिना असिगुंबा अहोंबसिंग असि चेक तौनबा वायरस अदुगी जेनेटिक सीक्वेंसिंग की रेट यामना नेमबा मरमदगी ओइबि याय हाइना एक्सपर्ट सिंगना हाइदि हयें निंगथौकाबदगी हौना यूएस गवर्नमेंटना ब्रिटेनदगी पाइरकपा ट्रैवलर पुनमक प्लेन अदुगी डिपार्चर की पुंग खुमद्रागनिथोइगी मनुंगदा लौबा नेगेटिव कोविड-19 वायरस टेस्ट अमगी प्रमाण उट्पा मथौ ताहलगनी पैंडेमिक हौरकपगी अंगनबा मतमदा यूनाइटेड स्टेट ना चाइना अमसुम यूरोपियन यूनियन दगी पाइरकपा ट्रैवलर सिंग थिंकी अदुबु मतम अदुदसु यूएस टेस्टिंग वाटपगी मरमना कोविड-19 वायरस अदु खंगदना हानना पक्षाना संदोखरे जापान ngarang thangja numitagi December 19 dagi hawraga January loiba phawbada residency nataba foreign national punamak laiba asigi manung sangba thingkhre anauba variant adu naba thengnakiba anaba manga United Kingdom dagi lakhiba ngaktani haina Japan haiki France na sunga sinumaijing numitagi UK dagi lakpa miyoi punamak thingkhre haina pausna makhatana su phongdoraglen thank you